ngasi June ki tang kuni thoi de thok ki thodok athok sing ki matang da phone ki bandumidang waram ki pause sing da maru iba khara lokhacherga Manipur Circle News ki maikai de ki paudam jari ahan bada pandam pause de lokachari koki sing na narol da sagalak pa thong ki makhong ani ichaw na chen thakre pathok chari state lenga ke athing ba leina koki sing na sero maning ki timol nom fauduna se liba Manipur Tural mathakta sagana ba honariba RCC ki thong ki makhong ani handaki ising saw aduna amanga ta thokan kre adu bothong asi sagatna bagi damakta haigat khiba makhong taruk amadi adumak tek ta kaidana leiri haire panbay abade Chandel district ki DC na sahi asi gi March kun mathoi da saba yaroi haiduna athing matham khi adubu makhata na thong asi leptana sagalak pagi pau phangbadagi sahi asi gi megi tangkul humdoi amadi kun tarukta Kakching district police Chandel district police Yaona District Administration Chandel amadi Central Force ke apunba team amana hairiba thong ase lenga ka yaba yaudana sabi yaroi haiduna thingduna lakhibani athingba thamlingai cherak asida tha asigi tara humdoida BRTF ki gari anida yamlaba yot amadi masak mathum kaya thong asi sanaba puduna lakpadagi umathelda miyamna farubadagi achoba irang amasu thokibani maramasina sidoktana leiriba thong gi makhong sing asi leingak na thuwa matamda sidok pinaba maikai kyadagi apil torokhibasu leikrabani makhataba pauda kangla pause de gilkhochage Jiribam da Panduna Leiramba oil tanker Yaona Garising Impal Thorakpa Houkhre pathok chari taminase National Highway 37 Impal Jiribam lambi gi lengang pokpi area da economic blockade tawbadagi LPG bullet gari dagi oil tanker sing matam sang na Jiribam gi gular thol da Panduna leirakhiba du ngasi ayuk CRPF personnel sing na ngak senduna Jiribam dagi thodorakre ngasi Jiribam dagi Impal tamna changla khraba gari sing asida oil tanker samagnifu LPG sam humpudra ni thoi amadi tungan ba pochai puba truck tra ni thoi yauri ningsing ba yabadi ngarang Jiribam police ki SP Kuntramapan AR ki commandant Humpudra Threat Battalion CRPF Koki NP Jiribam Koki NP Women Wing KSO ki thomi sing yauna blockade handok pa haina yanaba purakhibani masida sunatana National Highway 37 Impal Jiribam lambi da kanagumba amatana ban blockade to bu yaroi haina rongmai naga students organization ki CSO singna Panduna Leiramba Garising thodok pa Houkhre bani hairi